ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯊꯦꯝꯕꯨ ꯀꯧꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎ 5 ꯄꯣꯛꯄꯗ ꯃꯥꯅ ꯑꯇꯣꯝꯕꯅꯤ꯫ ꯃꯌꯥꯝꯕ 2, ꯃꯆꯦ 2, ꯃꯆꯦ 2 ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯕ 2ꯗꯨꯅ ꯅꯨꯄꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯊꯦꯝꯕꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯣꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯌꯥꯝ ꯅꯪꯕ ꯁꯨꯛꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯊꯦꯝꯕꯨ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕ, ꯅꯨꯃꯤꯗꯥꯡ ꯆꯥꯔꯒꯅ ꯑꯌꯨꯛꯀꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯖꯗꯕ, ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯅ ꯃꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯊꯣꯏꯆꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯊꯦꯝꯕꯨꯕꯨ ꯂꯥꯏꯔꯤ ꯅꯪꯉꯤ ꯍꯥꯏꯅ ꯀꯌꯥꯁꯨ ꯎꯁꯤꯠꯄꯤꯗꯦ꯫ ꯊꯦꯝꯕꯨꯅ ꯃꯥꯒꯤ ꯄꯤꯛꯂꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯥꯟ, ꯃꯥꯏꯔꯦꯟ, ꯁꯦꯕꯣꯠ, ꯑꯇꯩ ꯈꯔ ꯊꯥꯖꯤꯟꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯊꯥꯔꯤꯕꯁꯤꯡꯁꯤꯅ ꯃꯦꯟꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ ꯊꯦꯝꯕꯨ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯅꯦ? ꯏꯃꯥꯒ ꯏꯄꯥꯒꯁꯦ ꯊꯥꯛꯄꯗ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯏꯆꯥꯁꯦ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯤꯟꯕ ꯍꯦꯛ ꯉꯝꯖꯗ꯭ꯔꯕꯅꯤꯀꯣ." ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤ꯫ "ꯋꯥꯕꯤꯗꯦ, ꯍꯧꯖꯤꯛ ꯈꯔ ꯋꯥꯖꯔꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯗ ꯀꯨꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯈꯔ ꯋꯥꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯀꯨꯏꯔꯔꯣꯏ ꯏꯃꯥ, ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯕꯅꯤ, ꯀꯩꯗꯧꯔꯒꯦ?" ꯍꯣꯏꯗ, ꯃꯤꯕꯨ ꯁꯨꯝ ꯋꯥꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥꯒ ꯏꯄꯥꯒꯅ ꯀꯜꯂꯤꯉꯩ ꯃꯇꯝꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥꯁꯦ ꯋꯥꯖꯔꯝꯂꯣꯏꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯋꯥꯔꯦꯗꯀꯣ ꯏꯆꯥꯁꯦ꯫ "ꯑꯁ ꯏꯃꯥꯁꯤꯗꯤ ꯌꯥꯝ ꯀꯞꯄꯦ, ꯋꯥꯗꯦ ꯍꯥꯏꯔꯒ ꯀꯞꯀꯅꯨꯁꯦ." ꯀꯞꯇ꯭ꯔꯦ ꯏꯃꯥ, ꯀꯞꯇ꯭ꯔꯦ꯫ "ꯑꯗꯨ ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ?" "ꯑꯗꯨꯅ ꯏꯃꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯁꯦ, ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥꯅ꯫ ꯆꯠꯂꯒꯅ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯁꯨꯗꯣꯏꯁꯤꯕꯣ? ꯆꯠꯇ꯭ꯔꯒꯅ ꯍꯣꯔꯦꯟꯗꯤ ꯀꯩ ꯆꯥꯒꯅꯤ?" "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯣꯟꯅ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯇ ꯌꯦꯡꯁꯤꯔꯣ? ꯏꯃꯥꯒꯤ ꯋꯥꯗꯣ ꯈꯔ ꯋꯥꯅꯤꯗ꯫ ꯀꯣꯅꯨꯡꯗ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯆꯪꯅꯤ ꯆꯠꯄꯗ꯫ ꯑꯩ ꯆꯠꯈ꯭ꯔꯒꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯅꯥ ꯌꯦꯡꯁꯤꯟꯕꯤꯒꯅꯤ?" ꯑꯁꯨꯝꯅ ꯃꯥ ꯃꯆꯥ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯊꯦꯝꯕꯨ ꯃꯥꯒꯤ ꯊꯥꯡꯖꯧ ꯃꯆꯥꯗꯣ ꯌꯦꯞꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯆꯥ ꯃꯇꯥꯔꯣꯏ ꯑꯃꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕꯨ ꯊꯣꯏꯆꯥ ꯎꯕꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯠꯄꯁꯨ ꯉꯝꯗ, ꯍꯟꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ, ꯑꯗꯨꯒ ꯍꯨꯔꯥ ꯌꯦꯡꯖꯩ꯫ ꯊꯦꯝꯕꯨꯅ ꯊꯣꯏꯆꯥ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯊꯣꯏꯆꯥꯒꯤ ꯃꯇꯥꯔꯣꯏ ꯑꯗꯨꯅꯗꯤ ꯈꯪꯉꯤ꯫ ꯊꯣꯏꯆꯥꯁꯨ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ꯫ ꯊꯣꯏꯆꯥꯅ, "ꯑꯁ, ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯦꯍꯦ꯫ ꯑꯩꯅ ꯆꯠꯄ ꯃꯐꯝ, ꯑꯩꯅ ꯂꯩꯕ ꯃꯐꯝꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯃꯁꯤꯕꯣ? ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯃꯟꯗꯅꯅꯦ ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯄꯥꯝꯅꯔꯣꯏ." ꯑꯁ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯏꯇꯥ, ꯍꯨꯔꯥꯟꯅꯔꯒꯁꯨ ꯌꯦꯡꯉꯤꯅꯦ꯫ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯣ? "ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯅꯨ꯫ ꯊꯦꯝꯕꯨꯅ ꯅꯪ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯒꯤꯅꯦꯕ." "ꯑꯁ, ꯁꯛꯇꯥꯁꯤꯅꯕꯨ ꯑꯩ ꯅꯨꯡꯁꯤꯔꯤꯕ? ꯂꯣꯏꯔꯦꯍꯦ, ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨꯀꯣ, ꯏꯀꯥꯏ, ꯍꯩꯅꯗꯦ꯫ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯄꯥꯈꯪꯅꯒꯅꯦ ꯑꯃꯨꯛꯅꯦ ꯇꯥꯔꯗꯤꯅꯦ ꯑꯩ ꯄꯥꯝꯈꯤꯔꯣꯏ." "ꯅꯪꯁꯨꯕ, ꯊꯦꯝꯕꯨꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯏꯆꯝ ꯆꯝꯖꯔꯗꯅ ꯃꯁꯛꯀꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯋꯥꯕꯒꯤꯅꯦ ꯊꯤꯕ ꯃꯥꯟꯕꯩ ꯋꯥꯅꯤ. ꯃꯥꯅꯅꯦ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ, ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯃꯥ ꯃꯇꯧꯁꯦ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯤꯌꯦ." "ꯍꯣ, ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯪꯒ ꯍꯦꯛ ꯅꯨꯡꯁꯤꯅꯈ꯭ꯔꯣ." "ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯃꯤ ꯇꯥꯈꯤꯅꯤ." "ꯍꯣ, ꯇꯥꯔ ꯀꯩꯗꯧꯔꯒꯦ?" ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯥꯅ ꯊꯦꯝꯕꯨꯗ ꯀꯧꯔꯛꯏ꯫ ꯊꯦꯝꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ "ꯗꯥ ꯊꯦꯝꯕꯨ, ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ?" "ꯀꯩꯁꯨ ꯆꯠꯂꯣꯏꯗ꯫ ꯅꯣꯏꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ?" "ꯍꯣꯏ ꯗꯥ ꯊꯦꯝꯕꯨ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ." "ꯑꯗꯣ ꯗꯥ ꯊꯦꯝꯕꯨꯁꯨ ꯂꯥꯛꯎꯗꯅ, ꯂꯥꯞꯄꯅꯤꯅ ꯀꯤꯖꯩꯌꯦꯕ, ꯅꯨꯄꯥ ꯀꯅꯥꯝꯁꯨ ꯌꯥꯎꯗꯦ." "ꯀꯩ ꯍꯥꯏꯕꯅꯣ ꯃꯇꯥ? ꯂꯥꯞꯄ꯭ꯔꯣ ꯃꯐꯝ?" "ꯌꯥꯔꯦꯍꯦ, ꯃꯥ ꯂꯥꯛꯑꯗꯤꯅꯦ ꯑꯩ ꯌꯨꯝ ꯍꯟꯈ꯭ꯔꯅꯤ. ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯔꯤꯗꯅ, ꯃꯁꯛꯁꯤꯒ." ꯊꯣꯏꯆꯥꯅ ꯍꯥꯏꯕꯗꯣ ꯊꯦꯝꯕꯨ ꯇꯥꯔꯝꯃꯤ꯫ "ꯑꯩ ꯊꯕꯛ ꯊꯦꯡꯉꯅꯤ ꯃꯇꯥ, ꯂꯥꯛꯑꯔꯣꯏꯒꯦ." "ꯑꯁ, ꯆꯠꯇꯤ ꯆꯠꯅꯤꯡꯉꯦ,
ꯊꯣꯏꯆꯥꯅ ꯑꯩ ꯍꯩꯅꯗꯕꯁꯤꯗꯅꯦ ꯃꯨꯔꯝ ꯁꯣꯜꯂꯒ ꯊꯦꯝꯕꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯥꯒ ꯊꯣꯏꯆꯥꯒꯁꯨ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯨ ꯑꯐꯪꯕ ꯊꯕꯛ ꯑꯃꯕꯨ ꯂꯩꯔꯗꯤ ꯈꯟꯅ ꯊꯕꯛ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯣꯔꯦꯜꯁꯨ ꯏꯃꯥꯒ ꯏꯄꯥꯒꯁꯦ ꯆꯔꯥ ꯍꯦꯜꯍꯟꯕ ꯇꯥꯔꯕꯔꯥ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯗ ꯊꯣꯏꯆꯥꯒꯤ ꯃꯄꯥꯅ ꯀꯧꯔꯛꯏ ꯊꯦꯝꯕꯨ 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 ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯊꯦꯝꯕꯨ ꯁꯣꯝꯗ ꯅꯪꯕꯨ ꯊꯦꯡꯂꯕꯣꯅꯦ ꯊꯦꯡꯗ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯐꯧꯕ꯭ꯔꯥꯁꯤꯡꯁꯦ ꯀꯣꯠꯇ ꯑꯃꯨꯛꯇꯅꯦ ꯍꯩꯖꯤꯟꯕ ꯌꯥꯎꯔꯝꯃꯣ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯕ ꯅꯪꯒꯤ ꯑꯋꯥꯃꯟꯁꯦ ꯑꯩ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦꯀꯣ ꯊꯦꯝꯕꯨ ꯊꯕꯛꯇꯨꯗꯤ ꯌꯥꯝꯅ ꯇꯧꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯆꯥ ꯍꯣꯏꯒꯤ ꯑꯣꯏꯕꯗꯨꯗ ꯑꯃꯨꯛ ꯏꯀꯥꯏꯕ ꯇꯟꯕ ꯐꯥꯎꯔꯝꯃꯤ ꯊꯣꯏꯆꯥꯅ ꯑꯃꯨꯛ ꯇꯥꯊꯤ ꯍꯥꯏꯔꯛꯂꯗꯤ ꯈꯟꯅ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯨꯝꯒꯤ ꯂꯩꯇꯕ ꯑꯗꯨꯒ ꯈꯜꯂꯒ ꯐꯧꯁꯤꯡꯗꯣ ꯀꯣꯠꯇ ꯍꯩꯕꯤꯔꯝꯃꯤ ꯊꯣꯏꯆꯥꯒꯤ ꯃꯄꯥꯅ ꯑꯁ ꯉꯁꯤ ꯊꯦꯡꯕꯨꯅ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤꯕ ꯇꯧꯐꯝ ꯈꯪꯗꯗꯅꯦ ꯋꯥꯔꯗꯕꯅꯤ ꯃꯄꯥꯟꯗ ꯊꯝꯃꯁꯨ ꯌꯥꯔꯣꯏꯗꯕ ꯑꯣꯏꯕꯅꯤꯅ ꯅꯣꯡ ꯂꯣꯏ ꯃꯪꯁꯤꯜꯂꯛꯂꯦ ꯍꯣꯔꯦꯜꯗꯤꯅꯦ ꯍꯦꯛꯇ ꯍꯩꯊꯒꯩ ꯆꯨꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯣꯏꯕꯨꯅꯦ ꯍꯩꯔꯥ ꯀꯥꯗꯣꯛ ꯂꯩꯔꯗꯤ ꯈꯔ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯃꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯋꯥꯔꯝꯃꯅꯤꯅꯦ ꯊꯣꯏꯆꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯨ ꯊꯣꯛꯂꯛꯑꯒꯅꯦ ꯀꯩꯅꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯏ ꯃꯥꯅꯤ ꯇꯥꯕ꯭ꯔꯣ ꯊꯣꯏꯆꯥ ꯅꯪꯕꯣ ꯃꯃꯥꯅ ꯊꯣꯏꯆꯥ ꯄꯟꯕꯗꯣ ꯊꯦꯝꯕꯨ ꯃꯤꯍꯨꯜ ꯗꯤꯡ ꯆꯣꯡꯉꯤ ꯊꯣꯏꯆꯥ ꯍꯩꯔꯥ ꯈꯔ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯉꯣꯜꯗ ꯊꯝꯃꯤ ꯊꯦꯝꯕꯨꯅ ꯐꯧ ꯊꯥꯡꯗꯨꯅ ꯀꯣꯠꯇ ꯍꯩꯖꯤꯟꯕꯗꯣ ꯎꯏ ꯑꯁꯤ ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯅꯒ ꯍꯩꯔꯥꯒ ꯄꯨꯊꯣꯔꯛꯏꯁꯤꯕꯣ ꯄꯤꯖꯔꯣꯏꯗ ꯑꯝꯇ ꯄꯨꯁꯤꯟꯈꯤꯒꯦ ꯍꯦ ꯊꯣꯏꯆꯥ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯤꯗꯨꯅ ꯑꯐꯕ ꯄꯨꯊꯣꯔꯛꯀꯦ ꯇꯧꯕꯅꯦ ꯏꯃꯥ ꯀꯔꯤ ꯑꯐꯕꯅꯣ ꯑꯄꯠꯄ ꯑꯣꯏꯅ ꯄꯤꯖꯒꯦ ꯈꯪꯉꯤꯕ ꯍꯣꯏ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯄꯨꯊꯣꯔꯛꯎ ꯋꯥꯔꯝꯃꯅꯤ ꯏꯆꯥ ꯊꯦꯝꯕꯨꯁꯦ ꯃꯕꯨꯛ ꯃꯄꯥꯡꯅ ꯐꯔꯤꯕ ꯊꯕꯛꯅ ꯀꯜꯂꯤꯕ ꯃꯌꯥꯝꯕ ꯑꯅꯤꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩ ꯐꯧ ꯍꯥꯞꯄ ꯂꯣꯏꯗꯨꯅ ꯊꯣꯏꯆꯥꯒꯤ ꯃꯄꯥꯅ ꯉꯥꯛ ꯐꯝꯍꯜꯂꯤ ꯊꯣꯏꯆꯥꯅ ꯑꯄꯠꯄ ꯈꯨꯏꯔꯕ ꯍꯩꯔꯥ ꯑꯣꯏꯅ ꯄꯨꯊꯣꯔꯛꯏ ꯊꯦꯝꯕꯨ ꯆꯥꯕ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯈꯪꯗꯕꯅꯤꯅ ꯆꯥꯎ ꯍꯩꯔꯝꯃꯤ ꯆꯥꯔꯣꯏꯒꯦ ꯈꯨꯔꯥ ꯑꯩ ꯊꯦꯡꯂꯦ ꯌꯨꯝ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯅꯣꯡꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯣ ꯍꯩꯔꯥꯗꯣ ꯆꯥꯗ꯭ꯔꯁꯨ ꯌꯣꯝꯁꯤꯟꯈꯣ ꯌꯨꯝꯗ ꯆꯥꯔꯨꯅꯕꯀꯣ ꯌꯣꯝꯁꯤꯜꯂꯒ ꯄꯨꯀꯣ ꯁꯤꯗ ꯊꯝꯃꯝꯅꯦꯀꯣ ꯊꯦꯝꯕꯨ ꯍꯦ ꯃꯁꯤ ꯉꯥꯡꯁꯤ ꯌꯧꯅꯦ ꯊꯦꯝꯕꯨꯗꯤ ꯀꯩꯅꯣ ꯍꯥ ꯗꯥ ꯊꯦꯝꯕꯨꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯊꯛꯁꯤ ꯈꯥꯁꯤ ꯑꯃ ꯌꯥꯎꯗꯕ ꯁꯥꯔꯗꯅ ꯁꯥꯎꯅꯨꯀꯣ ꯊꯦꯝꯕꯨ ꯅꯆꯜꯁꯦ ꯃꯊꯟꯇꯒ ꯑꯣꯏꯕꯗꯅꯦ ꯈꯔ ꯀꯦꯟꯕꯁꯤꯗꯅꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯁꯥꯎꯗꯦꯗ ꯈꯨꯔꯥ ꯁꯛꯇꯥꯁꯤꯒ ꯍꯦ ꯇꯥꯔꯤꯕ ꯃꯃꯥ ꯊꯦꯝꯕꯨꯒꯤ ꯆꯦꯡ ꯈꯔꯒ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔꯒ ꯄꯨꯍꯟꯈꯤꯅꯕ ꯇꯧꯅꯤꯍꯦ ꯌꯥꯝꯅ ꯄꯤꯈꯣꯀꯣ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯊꯦꯝꯕꯨꯁꯦ ꯍꯣꯏ ꯑꯩ ꯂꯧꯊꯣꯛꯂꯛꯈꯤꯒꯦ ꯃꯃꯥꯅ ꯆꯦꯡ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯊꯦꯝꯕꯨꯗ ꯄꯤ ꯊꯦꯝꯕꯨ ꯅꯪꯕꯨ ꯄꯨꯕ ꯉꯝꯒꯗ꯭ꯔꯣ ꯃꯝꯗꯤ ꯇꯧꯔꯤꯁꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯅꯤꯗ ꯍꯦ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯇꯧꯕꯤꯔꯒꯕꯣ ꯄꯨꯈꯣ ꯂꯣꯏꯅ ꯄꯨꯈꯣꯀꯣ ꯋꯥꯍꯜꯂꯁꯨ ꯍꯦꯛ ꯍꯥꯏꯔꯛꯎ ꯊꯣꯏꯆꯥꯅ ꯑꯃꯨꯛ ꯄꯨꯈꯣ ꯍꯣꯔꯦꯟ ꯑꯃꯨꯛꯅꯦ ꯆꯔꯥ ꯍꯦꯟꯅꯤ ꯍꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦ ꯃꯁꯤ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯟꯗꯅ ꯃꯁꯤ ꯆꯪꯈꯣ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯣꯏꯆꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯊꯦꯝꯕꯨ ꯌꯥꯝ ꯏꯀꯥꯏ ꯆꯦꯡ ꯆꯥꯛꯇꯣ ꯄꯨꯔꯒ ꯀꯟꯅ ꯂꯥꯛꯂꯝꯃꯤ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯣꯏꯆꯥꯅ ꯄꯤꯔꯛꯄ ꯍꯩꯔꯥ ꯑꯗꯨꯁꯨ ꯌꯣꯝꯁꯤꯜꯂꯒ ꯄꯨꯔꯛꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯣꯡꯒꯥꯜꯗ ꯃꯆꯥ ꯊꯦꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯊꯦꯝꯕꯨ ꯅꯪꯅ ꯄꯨꯔꯛꯏꯕ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤꯗꯤ ꯍꯣꯏꯅꯦꯍꯦ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯝꯃꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯕꯛ ꯁꯨꯐꯝꯒ ꯐꯪꯂꯕꯣ ꯍꯥꯏꯕ ꯀꯥꯏꯗꯅꯣꯗ ꯄꯥꯕ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯕꯤ ꯁꯛ ꯊꯦꯡꯅꯕꯩ ꯐꯔꯤꯅꯤ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯊꯝꯕ ꯐꯧ ꯕꯣꯔꯥ ꯃꯌꯥꯝꯗꯣ ꯀꯣꯠꯇ ꯍꯩꯖꯤꯟꯕꯤꯌꯣꯅꯅꯦ ꯑꯩꯅ ꯍꯩꯖꯤꯟꯕꯒꯤꯅꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏꯁꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯄꯤꯔꯛꯑꯦꯗ ꯅꯣꯡ ꯅꯤ ꯍꯦꯟꯅꯗꯤ ꯆꯥꯅꯔꯅꯤꯁꯦ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯌꯥꯝꯅ ꯋꯥꯔꯝꯅꯅꯤ ꯏꯆꯥꯁꯦ ꯍꯣꯏ ꯏꯃꯥ ꯕꯥꯕꯥ ꯈꯨꯔꯥꯒ ꯃꯥꯏ ꯅꯨꯄꯤꯒꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯐꯕꯅꯤꯅꯦ ꯃꯣꯏꯗꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ
ꯃꯌꯥꯝ ꯄꯤꯔꯛꯏꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯐꯠꯇꯦ ꯑꯩꯅꯅꯦ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯊꯦꯝꯕꯨ ꯀꯟꯅ ꯍꯥꯏꯌꯨꯅꯦꯍꯦ ꯅꯣꯡꯃ ꯈꯣꯜꯂꯁꯤꯅ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯑꯩ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯊꯦꯝꯕꯨ ꯆꯪꯈ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ ꯃꯄꯥꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯂꯦ ꯃꯄꯥꯅ ꯊꯦꯝꯕꯨ ꯑꯝꯇ ꯂꯥꯎꯅꯦꯍꯦ ꯅꯣꯡ ꯂꯣꯏ ꯌꯨꯔꯦ ꯅꯌꯨꯝꯁꯦ ꯁꯤꯗꯁꯨ ꯌꯨꯔꯦ ꯄꯥꯕ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯏꯒꯩꯁꯦ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦꯅꯦꯍꯦ ꯑꯣ ꯏꯃꯨꯡꯁꯦ ꯂꯣꯏ ꯊꯨꯝꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯊꯦꯝꯕꯨ ꯃꯅꯤꯡꯗꯒꯤ ꯏ ꯃꯄꯨꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯪꯈꯠꯂꯛꯎ ꯑꯩ ꯀꯨꯞꯄ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯃꯃꯥꯅ ꯑꯁ ꯌꯨꯖꯔꯁꯅꯨꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯣꯏꯅ ꯁꯦꯝꯂꯁꯦ ꯃꯄꯥꯗꯣ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯊꯦꯝꯕꯨꯅ ꯏ ꯃꯄꯨꯜꯁꯤꯡꯗꯣ ꯃꯅꯤꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯄꯤꯗꯨꯅ ꯀꯨꯞꯅꯕ ꯍꯣꯠꯅꯩ ꯅꯣꯡ ꯌꯥꯝ ꯀꯟꯕꯅ ꯑꯌꯨꯕ ꯌꯨꯝ ꯑꯗꯣ ꯂꯣꯏꯅ ꯃꯦꯟꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯣ ꯅꯣꯡ ꯑꯌꯨꯕ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯐꯥꯎꯕ ꯂꯩꯇꯕꯅ ꯋꯥꯔꯤꯉꯩ ꯃꯊꯛꯇ ꯅꯣꯡꯁꯨ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯂꯦꯞꯇꯅ ꯆꯨꯕꯅ ꯆꯥꯅꯤꯡꯉꯥꯏꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯃꯃꯥꯅ ꯊꯦꯝꯕꯨꯒꯤ ꯃꯄꯥ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯆꯦꯡꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯈꯤꯗꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏꯁꯤꯕꯣ ꯃꯌꯥꯝꯕ ꯑꯅꯤꯗꯣ ꯂꯩꯔꯝꯂꯗꯤꯅꯦ ꯏꯆꯥ ꯊꯦꯝꯕꯨꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛꯀ ꯆꯥꯗꯕꯅꯤ ꯏꯁꯥꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯊꯦꯝꯕꯨꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯏꯆꯥꯗꯨꯁꯨ ꯊꯦꯝꯕꯨꯗꯣ ꯌꯨꯝꯗ ꯂꯩꯕ ꯎꯗꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯥꯏꯈ꯭ꯔꯝꯂꯗꯅ ꯃꯣꯏ ꯃꯄꯥ ꯅꯣꯡꯃ ꯑꯁꯤꯗ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯤ ꯊꯦꯝꯕꯨꯅ ꯅꯣꯡ ꯄꯨꯡꯆꯠ ꯆꯠꯂꯗꯨꯅ ꯄꯥꯟ ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯁꯦ ꯃꯥꯏꯔꯦꯜꯁꯦ ꯐꯨꯜꯂꯛꯑꯣ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯕ ꯍꯌꯦꯡ ꯐꯥꯎꯗꯤꯅꯦ ꯆꯥꯅꯅꯤ ꯃꯁꯤꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯪꯗꯤ ꯀꯗꯥꯏꯗ ꯍꯦꯜꯂꯛꯏꯅꯣ ꯃꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯜꯂꯛꯏꯔ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯠꯇꯤꯌꯦ ꯏꯃꯥ ꯄꯥꯕ ꯃꯃꯥꯡꯗ ꯂꯩꯕ ꯄꯂꯦ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯃꯌꯥꯝ ꯍꯧꯕꯅꯤ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯄꯥꯟꯕ꯭ꯔꯥꯅ ꯌꯦꯡꯉꯨꯕꯗꯅꯦ ꯇꯨ ꯃꯌꯥꯝꯁꯦ ꯄꯥꯜꯂꯝꯃꯤꯅꯤ ꯑꯗꯨꯒꯤ ꯍꯦꯜꯂꯛꯏꯅꯦꯕ ꯑꯗꯣ ꯏꯃꯥ ꯁꯠꯄꯨ ꯄꯤꯔꯛꯑꯣ ꯆꯥ ꯌꯥꯝ ꯂꯥꯝꯃꯦꯕ ꯃꯃꯥꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯐꯨꯠꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯃꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯄꯣꯊꯥꯍꯜꯂꯝꯂꯒ ꯊꯦꯝꯕꯨꯗꯣ ꯃꯌꯥꯝꯕ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕ ꯑꯇꯣꯝꯕꯒꯤꯗ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯏ ꯃꯌꯥꯝꯕ ꯑꯇꯣꯝꯕꯅ ꯊꯦꯝꯕꯨ ꯅꯪꯒꯤ ꯅꯣꯡꯃ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯀꯩ ꯂꯩꯔꯦ ꯏꯃꯥꯒ ꯄꯥꯕꯒ ꯅꯥꯔꯦ ꯍꯥꯏꯕ ꯂꯥꯛꯏꯔꯣ ꯅꯥꯗꯤꯌꯦ ꯑꯗꯣ ꯇꯥꯇꯣꯟ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣꯅꯦ ꯅꯪꯗꯤ ꯄꯨꯝꯆꯣꯠꯁꯨ ꯆꯣꯠꯂꯦ ꯏꯃꯨꯡꯗ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯪꯒꯣꯜꯗꯅꯦ ꯀꯥꯒꯦꯁꯨ ꯀꯥꯔꯛꯎ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯅꯇꯩꯃꯅꯅꯦ ꯍꯧꯖꯤꯛꯇ ꯋꯥꯏ ꯇꯩꯈꯤꯗ ꯉꯥꯏꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯗꯨꯕꯣ ꯊꯦꯝꯕꯨꯅ ꯆꯦꯡ ꯆꯥꯛ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯆꯥꯛ ꯆꯥꯗꯕꯅ ꯌꯥꯝꯅ ꯁꯣꯜꯂꯦ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯕ ꯑꯇꯣꯝꯕꯅ ꯑꯁ ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯂꯗꯤꯅꯦ ꯊꯝꯕꯤꯔꯝꯒꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯆꯦꯡ ꯂꯩꯇꯗꯅꯅꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯔꯤꯅꯦ ꯊꯦꯝꯕꯨ ꯅꯪ ꯇꯥꯆꯧꯗ ꯍꯥꯏꯔꯨꯔꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯗꯤꯅꯦ ꯄꯪꯒꯣꯜꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯃꯥꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯍꯣꯏ ꯇꯥꯇꯣꯟ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯥꯇꯣꯟ ꯍꯣꯏ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯃꯨꯡꯗꯩ ꯃꯇꯩꯃꯗꯨꯅ ꯂꯥꯎꯔꯛꯏ ꯍꯣ ꯇꯥꯔꯤꯕꯣ ꯉꯥꯁꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯣꯃꯤ ꯊꯣꯡꯉꯨ ꯍꯥꯏꯕꯕꯨ ꯅꯠꯇꯦ ꯁꯦꯝꯃꯨ ꯍꯥꯏꯕꯕꯨ ꯌꯥꯗꯦꯃꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯃꯄꯥꯟꯗꯨꯗ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ ꯇꯥꯏꯌꯦ ꯑꯁ ꯆꯣꯞꯄꯤꯍꯦ ꯊꯦꯝꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯇꯥꯆꯧ ꯃꯇꯩꯃ ꯑꯍꯜ ꯊꯣꯔꯛꯏ ꯍꯣ ꯀꯅꯥꯅꯣ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯊꯦꯝꯕꯨ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯀꯩ ꯂꯩꯔꯒꯦ ꯅꯌꯥꯝꯕꯗꯤ ꯀꯟꯅ ꯇꯨꯝꯃꯤꯅꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔో ꯇꯥꯆꯧꯗꯣ ꯍꯧꯗꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯏꯇꯩꯃ ꯑꯁ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯅꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯇꯨꯝꯈꯤꯇ ꯉꯥꯏꯔꯤꯕ ꯍꯧꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯦꯝꯕꯨꯅ ꯃꯇꯩꯃꯗ ꯆꯦꯡ ꯆꯥꯛ ꯂꯩꯔꯗꯤ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯌꯥꯝ ꯏꯀꯥꯏꯅ ꯑꯁ
ꯆꯦꯡꯗꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯂꯣꯏꯅꯦ ꯑꯁ ꯂꯩꯔꯗꯤꯅꯦ ꯃꯌꯥꯝ ꯍꯥꯞꯄꯤꯕ ꯌꯥꯕꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯥꯏꯔꯦꯟ ꯑꯃꯗꯤ ꯂꯩꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦꯔꯣ ꯐꯨꯠꯂꯒ ꯆꯥꯅꯕ ꯊꯦꯝꯕꯨ ꯌꯥꯔꯦꯗ ꯏꯇꯩꯃ ꯂꯩꯇ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩꯒꯦ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ 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 ꯏꯃꯨꯡꯗ ꯆꯠꯂꯣꯁꯨ ꯍꯥꯏꯗ꯭ꯔꯦꯀꯣ ꯑꯗꯣ ꯅꯌꯥꯝꯕ ꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯗꯅ ꯍꯟꯗꯛꯇꯤꯅꯦ ꯐꯧꯒ ꯌꯥꯝ ꯂꯣꯛꯈꯤꯕꯅꯤ ꯇꯥꯗ ꯃꯥꯜꯂꯤꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯅꯤꯕꯅ ꯀꯜꯂꯤꯕ ꯃꯃꯥꯏ ꯑꯁꯤ ꯏꯕ ꯀꯥꯏꯗꯦꯅꯦ ꯊꯦꯝꯕꯨ ꯃꯃꯨꯠꯅꯤꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯃꯨꯡ ꯅꯥꯀꯜꯗ ꯅꯣꯡꯃ ꯊꯣꯏꯆꯥꯅ ꯍꯩꯔꯥ ꯄꯠꯄ ꯈꯔ ꯄꯤꯔꯛꯄ ꯑꯗꯨ ꯊꯦꯝꯕꯨꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯌꯣꯝꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯣꯏ ꯄꯠꯄꯅ ꯇꯤꯟ ꯆꯪꯂꯝꯂꯦ ꯑꯣ ꯇꯤꯟ ꯂꯣꯏꯅ ꯆꯪꯂꯝꯃꯤꯅꯦ ꯄꯨꯝꯕꯁꯨ ꯌꯥꯎꯔꯦ ꯇꯧꯔꯤꯁꯤ ꯑꯩꯒꯤ ꯊꯣꯏꯆꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯗꯅ ꯄꯨꯊꯣꯔꯛꯄꯅꯤꯅ ꯇꯤꯟ ꯆꯪꯉꯁꯨ ꯄꯨꯝꯂꯁꯨ ꯑꯩꯒꯤ ꯊꯣꯏꯆꯥꯅ ꯄꯤꯔꯛꯄꯅꯤꯅ ꯆꯥꯔꯁꯤꯔꯅꯤ ꯑꯩꯕꯣ ꯅꯨꯡꯁꯤꯕꯤꯅ ꯄꯤꯕꯗꯤ ꯏꯍꯥꯎꯗ ꯍꯥꯎꯕꯅꯤ ꯇꯤꯟꯁꯦ ꯀꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯗ ꯊꯦꯝꯕꯨꯅ ꯆꯥꯒꯦ ꯇꯧꯕꯒ ꯃꯃꯥꯅ ꯀꯧꯔꯛꯏ ꯊꯦꯝꯕꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯆꯠꯇꯦꯗ ꯏꯃꯥ ꯑꯗꯣ ꯅꯪꯒꯤ ꯐꯃꯨꯡꯗꯣ ꯀꯩ ꯊꯝꯒꯦ ꯌꯥꯝ ꯅꯝꯊꯤꯔꯨꯗꯨꯕꯣ ꯃꯌꯣꯝ ꯑꯃ ꯂꯩꯔꯤꯗꯣ ꯀꯔꯤꯅꯣꯃꯤ ꯑꯩꯅ ꯉꯁꯥꯏ ꯐꯃꯨꯡꯗꯅꯦ ꯁꯦꯝꯕꯗ ꯌꯥꯝ ꯅꯝꯊꯤꯕ ꯃꯌꯣꯝ ꯑꯃ ꯂꯩꯍꯧꯕꯅꯤ ꯊꯨꯅ ꯑꯃꯨꯛꯇ ꯂꯪꯊꯣꯛꯀꯣ ꯑꯁ ꯌꯥ ꯌꯧꯔꯝꯗꯥꯏꯁꯤꯗ ꯍꯣꯏ ꯏꯃꯥ ꯊꯦꯝꯕꯨ ꯈꯣꯏꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ ꯃꯄꯥꯅ ꯁꯣꯜꯂꯤ ꯌꯨꯝꯊꯛꯇꯣ ꯏ ꯑꯃꯟꯕ ꯑꯗꯨꯅ ꯃꯦꯟꯗꯨꯅ ꯁꯦꯝꯂꯤ ꯃꯃꯥꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯆꯦꯡ ꯄꯨꯕ ꯆꯠꯈꯤ ꯊꯦꯝꯕꯨ ꯅꯣꯡꯃꯒꯤ ꯊꯕꯛ ꯊꯤꯕ ꯊꯣꯛꯂꯛꯏ ꯊꯦꯝꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯣꯏꯆꯥꯒꯤ ꯃꯄꯥꯅ ꯊꯕꯛ ꯈꯔ ꯄꯤꯔꯝꯃꯤ ꯊꯦꯝꯕꯨ ꯅꯨꯡꯇꯤꯒꯤ ꯊꯣꯏꯆꯥ ꯎꯕ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯊꯦꯝꯕꯨꯅ ꯊꯕꯛ ꯐꯕꯗꯨꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯆꯥꯅꯗꯤ ꯊꯦꯝꯕꯨꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯊꯣꯏꯆꯥꯒꯤ ꯃꯇꯥꯁꯨ ꯊꯦꯝꯕꯨꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨ ꯊꯣꯏꯆꯥ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯀꯟꯅ ꯇꯧꯔꯤ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯃꯇꯥꯅ ꯊꯣꯏꯆꯥ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯇꯧꯔꯤꯁꯤꯕꯨ ꯊꯦꯝꯕꯨ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯃꯥꯗꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯍꯜꯂꯤꯁꯦ ꯑꯣ ꯑꯁ ꯌꯥꯝ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯏꯁꯤꯡ ꯈꯔ ꯑꯝꯇ ꯄꯤꯕꯤꯗ꯭ꯔꯕꯣ ꯅꯪꯕꯣ ꯋꯥꯁꯁꯅꯨꯍꯦ ꯍꯣꯔꯦꯟꯅꯦ ꯆꯦꯡ ꯐꯪꯗꯣꯏꯅꯦ ꯃꯤꯅꯥꯏ ꯍꯥꯏꯁꯤꯗꯤ ꯈꯔ ꯋꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏꯗ ꯁꯨꯍꯟꯅꯤꯡꯗꯕꯅꯦ ꯏꯄꯥꯅ ꯌꯥꯗꯕꯒꯤ ꯇꯧꯕꯅꯦ ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗꯒꯁꯦ ꯇꯨꯃꯤꯟ ꯌꯦꯡꯈꯤꯅꯤ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯕꯅꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯌꯥꯅꯤꯡꯗꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯃꯤ ꯑꯃꯕꯨ ꯑꯗꯨꯃꯥꯏꯅꯁꯨ ꯍꯟꯊꯅ ꯌꯦꯡꯒꯅꯨ ꯀꯩꯗꯧꯔꯒꯦ ꯀꯅꯥ ꯈꯪꯅꯤ ꯊꯦꯝꯕꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤꯅꯥꯏꯁꯤꯅ ꯀꯔꯤ ꯑꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯇꯧꯔꯤꯕ ꯁꯨꯐꯝ ꯅꯣꯐꯝ ꯂꯩꯇꯗꯅꯅꯦ ꯏꯄꯥꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯈꯔ ꯆꯤꯡ ꯄꯤꯔꯒꯅꯦ ꯊꯕꯛ ꯁꯨꯍꯜꯂꯤꯁꯦ ꯌꯥꯔꯦꯍꯦ ꯑꯗꯣ ꯏꯁꯤꯡ ꯊꯛꯅꯕꯅꯦ ꯈꯨꯖꯥꯏ ꯑꯃ ꯄꯤꯔꯛꯑꯣ ꯍꯣꯏ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯆꯥ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯇꯥꯗ ꯄꯤ ꯃꯇꯥꯅ ꯊꯦꯝꯕꯨꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯪꯉꯤ ꯊꯣꯏꯆꯥ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯗꯤ ꯅꯪꯒꯤ ꯊꯛꯅꯕꯅꯤꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯗ ꯄꯨꯔꯤꯗꯣ ꯀꯩꯒꯤꯅꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯃꯥꯗꯤꯅꯦ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒꯅꯦ ꯄꯤꯊꯛꯀꯦꯕ ꯑꯩ ꯑꯁ ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯣꯏꯆꯥ ꯊꯦꯝꯕꯨꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯗꯥ ꯊꯦꯝꯕꯨ ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯣ ꯌꯥꯔꯦꯗ ꯃꯇꯥ ꯊꯛꯑꯣ ꯗꯥ ꯊꯦꯝꯕꯨ ꯁꯦ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯊꯛꯑꯒꯅꯦ ꯑꯃꯨꯛ ꯇꯧꯋꯣꯕ ꯃꯇꯥꯅ ꯅꯝꯗꯅ ꯏꯁꯤꯡꯗꯣ ꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯩ ꯊꯦꯝꯕꯨꯅ ꯍꯥꯎꯅ ꯏꯁꯤꯡ ꯊꯛꯄꯗꯣ ꯊꯣꯏꯆꯥ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯇꯥꯒ ꯊꯦꯝꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯥꯛ ꯇꯧꯏ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯂꯝꯃꯤ ꯊꯣꯏꯆꯥ ꯃꯕꯥꯅꯤ ꯅꯣꯛꯄꯗꯣ ꯇꯥꯔꯒ ꯃꯩꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯃꯇꯥ ꯅꯪ ꯃꯤꯅꯥꯏꯗꯨꯒ ꯂꯩꯍꯧꯔꯒꯦꯔꯣ ꯍꯦ ꯊꯦꯝꯕꯨ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯉꯁꯤꯗꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯗ ꯁꯦ ꯅꯪꯒꯤꯅꯦ ꯆꯦꯛ ꯂꯩꯕꯥꯛ ꯇꯧꯕꯒꯤꯗꯣ ꯍꯦꯟꯅ ꯄꯤꯔꯕꯅꯤ ꯁꯦ ꯂꯥꯛꯀꯅꯨꯀꯣ ꯑꯃꯨꯛ ꯍꯌꯦꯡꯒꯩ ꯃꯇꯥ ꯊꯣꯏꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯆꯥꯕꯨ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯨ ꯏꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯆꯦꯡꯗꯣ ꯂꯧ ꯍꯥꯏꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ
ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯦꯝꯕꯨ ꯂꯩꯕꯥꯛ ꯇꯧꯕ ꯂꯣꯏꯔꯝꯗꯕ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕꯥꯕꯥ, ꯊꯦꯝꯕꯨꯗꯣ ꯑꯩꯅ ꯂꯥꯛꯀꯅꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯆꯦꯡꯁꯨꯅꯦ ꯄꯨ ꯍꯥꯏꯕ ꯌꯥꯗꯦ, ꯌꯥꯝꯗꯦꯅꯅꯦ ꯄꯨꯈꯤꯗꯦ꯫ ꯑꯦ, ꯀꯔꯤꯒꯤꯅꯣꯅꯦ? ꯂꯩꯕꯥꯛ ꯇꯧꯕꯁꯨ ꯂꯣꯏꯔꯝꯗꯅ ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯑꯗꯣ ꯕꯥꯕꯥ, ꯊꯦꯝꯕꯨꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯤꯠꯌꯦꯡ ꯅꯥꯏꯅꯅꯦ ꯏꯆꯨꯝ ꯆꯨꯝꯗꯦ, ꯊꯕꯛꯇꯤ ꯁꯨꯗꯦ, ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯑꯩ ꯌꯥꯝ ꯀꯤ ꯍꯥꯏꯕ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯊꯦꯝꯕꯨꯅ ꯆꯦꯡ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯂꯩꯔꯝꯗꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯃꯇꯥꯅ ꯆꯦꯡ ꯆꯥꯛ ꯄꯨꯗꯨꯅ ꯊꯦꯝꯕꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯝꯕꯨꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯈꯪꯅꯗꯨꯅ ꯃꯇꯥꯅ ꯆꯥꯛꯀ ꯊꯣꯡꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯥꯅ ꯃꯔꯛ ꯃꯔꯛꯇ ꯊꯦꯝꯕꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯊꯦꯝꯕꯨ ꯅꯣꯡꯃꯗꯤ ꯋꯥꯕ ꯍꯦꯟꯃꯟꯕꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯊꯥꯡꯖꯧ ꯃꯆꯥꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯣꯡꯗ ꯍꯧꯔꯤꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯔꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯀꯔꯝꯅ ꯐꯒꯅꯤ ꯈꯟꯅ ꯐꯝꯂꯝꯃꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯇꯥꯁꯨ ꯊꯦꯝꯕꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯨ ꯂꯩꯇꯕꯅ ꯍꯟꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯊꯥꯡꯖꯧ ꯃꯆꯥꯗꯣ ꯅꯨꯡ ꯑꯃꯗ ꯑꯁꯨꯝ ꯇꯛꯇꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯇꯛꯄꯗ ꯅꯨꯡ ꯑꯗꯨ ꯁꯨꯝ ꯂꯪꯊꯣꯔꯛꯂꯝꯃꯤ꯫ ꯑꯦ, ꯀꯩ ꯅꯨꯡꯅꯣꯅꯦ? ꯁꯨꯝ ꯇꯛꯑ ꯁꯨꯝ ꯂꯪꯊꯣꯛꯄ ꯍꯦꯜꯂꯛꯏꯁꯤꯕꯣ? ꯏꯁ, ꯌꯥꯝ ꯂꯪꯉꯤꯅꯦ꯫ ꯀꯣꯊꯣꯛꯂꯒ ꯌꯦꯡꯒꯦ꯫ ꯊꯦꯝꯕꯨꯅ ꯅꯨꯡ ꯑꯗꯨ ꯀꯣꯊꯣꯛꯂ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯦ, ꯁꯤꯕꯨ ꯁꯅꯥꯔꯣ? ꯁꯅꯥꯅꯤꯗ, ꯂꯨꯝꯁꯨ ꯌꯥꯝ ꯂꯨꯃꯤꯅꯦꯍꯦ꯫ ꯃꯣꯝꯁꯨ ꯃꯣꯝꯁꯤꯜꯂꯛꯑꯦ꯫ ꯌꯨꯝꯗ ꯄꯨꯔꯒꯅꯦ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯌꯦꯡꯂꯒꯦ꯫ ꯑꯁ, ꯁꯅꯥ ꯑꯣꯏꯔꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯊꯦꯝꯕꯨꯅ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯅꯨꯡꯗꯣ ꯄꯨꯔꯒ ꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯁꯅꯥꯅꯤꯅꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯣꯏ ꯑꯍꯨꯝ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯅ, ꯏꯃꯥ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯕꯅꯦꯅ? ꯑꯁ, ꯏꯃꯥ, ꯕꯥꯕꯥ, ꯁꯤꯗꯤ ꯀꯥꯏꯗ ꯄꯨꯔ ꯀꯥꯏꯒꯅꯤ? ꯑꯁ, ꯅꯣꯡꯁꯤꯁꯨ ꯊꯨꯅ ꯉꯥꯜꯍꯟꯈ꯭ꯔꯦꯗ꯫ ꯃꯄꯥꯒ ꯃꯃꯥꯒꯅ, ꯊꯦꯝꯕꯨ, ꯅꯪꯕꯨ ꯇꯞꯊꯧꯅꯦꯍꯦ꯫ ꯁꯅꯥꯁꯦ ꯃꯤꯅ ꯍꯦꯛ ꯈꯪꯈ꯭ꯔꯕꯗꯤꯅꯦ ꯍꯨꯔꯥꯟꯕꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤꯅꯦ ꯍꯥꯏꯕꯤꯔꯒꯅꯦ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯇꯥꯗꯧꯔꯤꯕ꯫ ꯑꯗꯨꯅꯅꯦ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯃꯇꯝ ꯈꯔ ꯊꯝꯈꯤꯁꯤ, ꯑꯗꯨꯒꯅꯦ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯌꯣꯜꯂꯁꯤ꯫ ꯁꯤ ꯁꯅꯥꯁꯦ ꯁꯅꯥꯃꯍꯤ ꯀꯥꯆꯤꯟꯗꯅꯦ ꯊꯝꯖꯤꯜꯂꯨ ꯇꯨꯃꯤꯟꯅ꯫ ꯊꯦꯝꯕꯨꯅ ꯁꯅꯥꯃꯍꯤ ꯀꯥꯆꯤꯟꯗ ꯁꯅꯥꯒꯤ ꯅꯨꯡꯗꯣ ꯐꯖꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯍꯔꯥꯎꯕꯅ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯇꯝ ꯌꯧꯔꯛꯄꯗ ꯊꯦꯝꯕꯨꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯁꯅꯥꯃꯍꯤꯗꯒꯤ ꯁꯅꯥꯒꯤ ꯅꯨꯡꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯣꯟꯗꯨꯅ ꯅꯥꯜꯂꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯄꯗ ꯁꯅꯥꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯝꯕꯨꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯊꯦꯝꯕꯨ, ꯊꯦꯝꯕꯨ, ꯇꯥꯗꯦꯅꯦꯍꯦ꯫ ꯏꯁ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯁꯅꯥꯁꯦ ꯀꯣꯜꯂꯒ ꯇꯨꯝꯂꯤꯅꯣ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯤꯁꯛꯁꯦ ꯅꯪ ꯑꯣꯏꯔꯦꯀꯣ꯫ ꯊꯦꯝꯕꯨ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯍꯧꯒꯠꯂꯣ꯫ ꯊꯦꯝꯕꯨ ꯑꯣꯏꯔꯣꯝ ꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯁꯅꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯦꯝꯕꯨꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ, ꯑꯦ, ꯀꯅꯥꯅꯣ ꯅꯪꯗꯤ? ꯑꯩꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯆꯪꯂꯛꯏꯗꯤ? ꯑꯝꯇ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯅꯦ ꯈꯪꯈ꯭ꯔꯗꯤꯅꯦ ꯑꯩꯅ ꯇꯦꯝꯕ ꯆꯥꯔꯔꯣꯏ꯫ ꯈꯪꯉꯣꯏꯌꯦ ꯀꯅꯥꯝꯇꯅ, ꯄꯥꯈꯠꯈꯤꯅꯨꯋꯣ꯫ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯈꯩꯅꯦ ꯌꯥꯔꯗꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯩ ꯄꯥꯝꯒꯦ? ꯑꯩ ꯀꯩꯝ ꯄꯥꯝꯗꯦ꯫ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯗꯤ ꯍꯦꯜꯂꯣꯏꯔꯣ ꯅꯪꯕꯣ? ꯀꯩꯅꯣ ꯍꯦꯜꯂꯣꯏ ꯍꯥꯏꯗꯤ? ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯄꯨꯁꯨ ꯄꯨꯕꯤꯔꯛꯑꯒ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯅꯁꯨ ꯇꯥꯟꯕꯤꯕ? ꯇꯜꯂꯦꯗ ꯊꯦꯝꯕꯨ ꯅꯪꯁꯦ ꯌꯥꯝꯅ꯫ ꯊꯦꯝꯕꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯁꯛ ꯐꯖꯔꯕꯤ ꯁꯅꯥꯒꯤ ꯅꯨꯡꯒꯤ ꯊꯣꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯊꯦꯝꯕꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯅꯪꯅ ꯀꯣꯜꯂꯒ ꯇꯝꯂꯤꯕ ꯁꯅꯥꯗꯨꯗꯒꯤꯅꯦ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯅꯥꯗꯣ ꯑꯩꯒꯤꯗꯤ ꯏꯌꯨꯝꯅꯤ꯫ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯅꯥꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯦ ꯊꯣꯛꯄ ꯉꯝꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯣꯛꯄ ꯉꯝꯍꯜꯂꯤ, ꯏꯅꯤꯡ ꯇꯝꯍꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯥꯏꯕ, ꯅꯪꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯣꯏꯅꯤ꯫ ꯊꯥꯖꯔꯕꯣ
ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯅꯅꯦ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯗꯤ ꯁꯅꯥꯒꯤ ꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯉꯨꯅꯦ ꯆꯪꯒꯦꯅꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯀꯧꯗꯤ ꯀꯧꯊꯣꯔꯛꯎꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯊꯣꯛꯄ ꯑꯃꯨꯛ ꯉꯝꯃꯣꯏꯕ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯅꯤ ꯑꯗꯨꯅꯅꯦ ꯑꯩ ꯑꯃꯨꯛ ꯀꯧꯊꯣꯔꯛꯎꯀꯣ ꯊꯦꯡꯕꯣ ꯑꯁꯦꯡꯕꯔꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯁꯜꯂꯛꯑꯦꯗ ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯎꯈ꯭ꯔꯗꯤꯅꯦ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯀꯧꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯔꯣ ꯄꯥꯏꯔꯤꯕ ꯁꯅꯥꯃꯇꯨꯝꯗꯣ ꯅꯨꯡꯁꯤꯅ 3ꯂꯛ ꯅꯥꯜꯂꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯣ ꯁꯅꯥꯃꯇꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯊꯦꯝꯕꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯊꯦꯝꯕꯨꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯅꯨꯡ ꯑꯗꯣ ꯅꯨꯡꯁꯤꯅ 3ꯂꯛ ꯅꯥꯜꯂꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯊꯣꯔꯛꯏ ꯍꯧꯖꯤꯛ ꯊꯥꯖꯔꯕ ꯊꯦꯝꯕꯨ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯦ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯆꯥ ꯀꯌꯥꯁꯦ ꯀꯅꯥꯝꯇꯅ ꯊꯦꯡꯅꯗꯕ꯭ꯔꯣ ꯑꯩꯅ ꯑꯍꯥꯟꯕꯔꯣ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯍꯪꯉꯤꯗ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯤꯅꯦ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯁꯅꯥꯒꯤ ꯌꯨꯝꯁꯦ ꯅꯪꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅꯅꯦ ꯍꯦꯛꯇ ꯍꯨꯟꯖꯤꯛꯅꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯁꯅꯥꯅꯤ ꯍꯥꯏꯅ ꯈꯪꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯣꯡꯁꯨ ꯉꯥꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦꯀꯣ ꯍꯣꯔꯦꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯗꯤꯅꯦ ꯍꯦꯛꯇ ꯀꯧꯊꯣꯔꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯌꯨꯀꯣ ꯑꯩ ꯆꯪꯂꯦꯀꯣ ꯊꯦꯝꯕꯨ ꯉꯥꯏꯈꯣꯍꯦ ꯆꯦꯡꯒ ꯍꯦꯟꯖꯥꯡꯒ ꯑꯝꯇ ꯄꯤꯔꯝꯃꯣ ꯆꯪꯈ꯭ꯔꯦꯅꯦ ꯑꯁ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛꯁꯤꯔꯅꯦ ꯑꯁ ꯏꯀꯥꯏꯗ ꯆꯦꯡ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯉꯁꯥꯏꯈꯩ ꯇꯥꯔꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯦꯝꯕꯨꯅ ꯉꯥꯡꯕ ꯇꯥꯔꯛꯏ ꯊꯦꯝꯕꯨ ꯁꯅꯥ ꯃꯍꯤꯗ ꯑꯃꯨꯛ ꯊꯝꯂꯨꯏ ꯁꯅꯥꯃꯇꯨꯝꯗꯣ ꯊꯦꯝꯕꯨ ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯀꯅꯥ ꯂꯥꯛꯀꯦ ꯀꯅꯥ ꯂꯥꯛꯀꯦꯗ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯊꯦꯝꯕꯨꯗꯤ ꯁꯅꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯗꯣꯛꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯑꯗꯣ ꯆꯦꯡ ꯄꯨꯕ ꯆꯠꯈ꯭ꯔꯦ ꯃꯄꯥꯗꯤ ꯏꯪꯈꯣꯜꯗ ꯄꯣꯠ ꯆꯩ ꯊꯥꯔꯤ ꯊꯦꯝꯕꯨ ꯉꯔꯥꯡ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯃꯥꯗꯨꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯜꯂꯛꯏ ꯉꯁꯤꯗꯤ ꯀꯅꯥꯝꯇꯅ ꯆꯦꯡ ꯄꯨꯒꯦ ꯍꯥꯏꯕ ꯄꯤꯔꯛꯇ꯭ꯔꯦꯅꯦ ꯊꯦꯝꯕꯨ ꯀꯅꯥꯝꯇꯅ ꯄꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯄꯨꯃꯟꯗꯅ ꯅꯄꯥꯗꯣ ꯏꯪꯈꯣꯜꯗꯒꯤ ꯄꯥꯟ ꯈꯔ ꯍꯧꯕꯗꯣ ꯇꯥꯜꯂꯛꯑꯣ ꯍꯥꯏꯌꯨ ꯍꯣꯔꯦꯟ ꯑꯃꯨꯛꯅꯦ ꯍꯥꯟꯅ ꯆꯠꯂꯒ ꯏꯃꯥ ꯅꯤꯔꯨꯒꯦ ꯑꯩꯕꯨ ꯉꯁꯥꯏ ꯁꯅꯥꯗꯒꯤ ꯀꯧꯊꯣꯛꯄ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯨꯕꯨ ꯀꯧꯊꯣꯛꯂꯁꯤꯔꯅꯦ ꯑꯁ ꯋꯥꯔꯗꯕꯣ ꯂꯥꯏꯕꯛ ꯏꯒꯠꯂꯒꯦꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯏꯀꯥꯏꯕ ꯆꯨꯞꯄ ꯅꯪ ꯂꯩꯔꯁꯤꯕꯨ ꯊꯦꯝꯕꯨꯅ ꯁꯅꯥꯗ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯁꯅꯥꯒꯤ ꯅꯨꯡ ꯑꯗꯨ ꯅꯥꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯏ ꯁꯅꯥꯒꯤ ꯅꯨꯄꯤꯅ ꯀꯩ ꯂꯩꯔꯦ ꯊꯦꯝꯕꯨ ꯑꯩꯕꯨ ꯀꯧꯕꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯖꯔꯕ ꯁꯛ ꯑꯁꯦ ꯎꯅꯤꯡꯕꯒꯤꯔꯣ ꯑꯁ ꯕꯦꯔꯥꯅꯤ ꯋꯥꯒꯗꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ ꯊꯦꯝꯕꯨ ꯑꯗꯣ ꯑꯩ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯂꯨꯍꯣꯡꯂꯁꯤ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯕ ꯑꯗꯨꯗꯤ ꯅꯠꯇꯦꯍꯦ ꯀꯥꯏꯗꯩꯅꯣ ꯅꯨꯄꯤ ꯈꯤꯔꯀꯥꯟꯁꯤꯗ ꯏꯁ ꯃꯃꯥꯏꯒ ꯁꯤꯡꯁꯛ ꯉꯥꯡꯈ꯭ꯔꯦꯅꯦꯍꯦ ꯊꯦꯝꯕꯨꯁꯦ ꯍꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯁ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ ꯏꯀꯥꯏꯗꯤ ꯏꯀꯥꯏꯌꯦ ꯍꯣꯏꯗ ꯍꯥꯏꯔꯒꯦꯗ ꯏꯀꯥꯏꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ꯭ꯔꯥ ꯆꯦꯡ ꯂꯩꯇꯕ ꯍꯦꯟꯖꯥꯡꯁꯨ ꯆꯥꯛꯁꯨ ꯂꯥꯝꯅꯕ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯏꯁ ꯑꯗꯨ ꯍꯥꯏꯕꯩꯔꯣ ꯏꯀꯥꯏꯗꯅꯒ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯌꯨꯝꯁꯤꯁꯨ ꯇꯦꯛ ꯇꯧꯔꯦ ꯐꯖꯕ ꯑꯃ ꯁꯤꯟꯇꯣꯛꯂꯁꯤꯔꯣ ꯉꯥꯏꯈꯣꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯅꯦ ꯂꯣꯏ ꯂꯥꯛꯑꯅꯤ ꯑꯁ ꯏꯁ ꯑꯗꯨꯒꯤ ꯀꯤꯔꯤꯔꯣꯅꯦ ꯀꯤꯅꯨꯍꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯁꯅꯥꯒꯤ ꯅꯨꯡꯗꯣ ꯐꯖꯅ ꯊꯝꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯔꯗꯣꯏꯅꯤ ꯁꯅꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯝꯕꯨꯕꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯆꯦꯡ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯦꯝꯕꯨꯅ ꯁꯦꯠꯅꯕ ꯆꯥꯅꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ ꯊꯦꯝꯕꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯌꯥꯔꯕ ꯊꯦꯝꯕꯨ ꯑꯗꯣ ꯅꯪꯒꯤ ꯌꯨꯝꯁꯦ ꯇꯦꯛ ꯇꯧꯔꯦ ꯑꯃ ꯁꯥꯅꯕ ꯇꯧꯔꯁꯤ ꯌꯥꯝ ꯐꯖꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤꯅꯦ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯑꯁꯦꯡꯕꯒꯤꯔ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯀꯔꯤꯅ ꯁꯥꯗꯣꯏꯕ
ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯊꯦꯝꯕꯨ ꯑꯁꯨꯝꯅ ꯊꯦꯝꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯊꯦꯝꯕꯨ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ ꯊꯦꯝꯕꯨ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯐꯖꯕ ꯐꯤꯔꯣꯜ ꯑꯍꯥꯎꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯅꯤꯅ ꯌꯨꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯒ ꯊꯦꯝꯕꯨꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯃꯕꯥꯅꯤꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯊꯦꯝꯕꯨꯅ ꯅꯨꯡꯉꯥꯏꯔꯛꯄ ꯎꯕꯗ ꯊꯣꯏꯆꯥ ꯌꯥꯝ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯇꯧꯔꯝꯃꯤ ꯊꯦꯝꯕꯨꯕꯨ ꯄꯥꯝꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯅꯗꯤ ꯊꯣꯏꯆꯥꯕꯨ ꯄꯥꯝꯈꯤꯗ꯭ꯔꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯊꯦꯝꯕꯨꯒꯤ ꯌꯨꯝꯗ ꯃꯇꯥꯅ ꯍꯩ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯆꯥ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯇꯥꯕꯨ ꯀꯧꯔꯛꯏ ꯃꯇꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯊꯦꯝꯕꯨ ꯍꯣꯏꯗꯅꯦ ꯑꯣ ꯅꯪꯗꯤ ꯑꯩꯈꯣꯏꯗꯒ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯪ ꯁꯥꯎꯔꯤꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯥꯎꯗꯦꯗ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯣꯏꯆꯥ ꯉꯥꯏꯈꯣ ꯃꯇꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯅꯦ ꯀꯔꯤ ꯋꯥꯅꯣ ꯊꯣꯏꯆꯥ ꯍꯥꯏꯗꯣ ꯑꯣꯏꯔꯗꯤꯅꯦ ꯈꯔ ꯊꯨꯅ ꯍꯥꯏꯔꯣꯕ ꯀꯩ ꯋꯥꯅꯣ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯊꯦꯝꯕꯨꯗꯨꯕꯨ ꯑꯩꯉꯣꯟꯗꯒ ꯁꯥꯎꯔꯤ ꯖꯥꯠꯂꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯋꯥꯕ ꯈꯔ ꯐꯅ ꯃꯥꯜꯂꯤ ꯊꯕꯛꯀ ꯑꯝꯇ ꯁꯨꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯔꯣ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯑꯗꯨꯏꯗꯤ ꯃꯥꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒ ꯂꯩꯍꯧꯔꯦ ꯑꯗꯨꯒꯅꯦ ꯃꯥꯅ ꯅꯪꯕꯨꯁꯨꯅꯦ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏꯗ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕꯅꯦ ꯃꯥꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯦ ꯑꯄꯤꯛꯄ ꯋꯥꯈꯜ ꯆꯦꯟꯗꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯆꯠꯂꯨꯁꯤꯔꯣ ꯇꯜꯂꯤꯗ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯦꯀꯣ ꯑꯁ ꯆꯠꯅꯤꯡꯉꯤ ꯑꯩꯁꯦ ꯊꯦꯝꯕꯨꯁꯦ ꯃꯇꯥꯒ ꯅꯨꯡꯁꯤꯅꯈ꯭ꯔꯖꯥꯠꯂꯣ ꯑꯩꯕꯨ ꯆꯠꯂꯨꯁꯤꯔꯅꯦ ꯃꯇꯥ ꯉꯥꯏꯈꯨꯋꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯃꯤ ꯀꯅꯥꯅ ꯂꯩꯇꯕꯅꯤꯅꯅꯦ ꯏꯊꯟ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯦꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯨꯁꯦ ꯌꯥꯝ ꯄꯥꯝꯂꯛꯑꯃꯅꯤ ꯍꯥꯟꯅꯗꯤ ꯃꯤꯅꯥꯏꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯃꯤꯅꯥꯏ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯃꯤꯅꯥꯏ ꯊꯝꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯁ ꯋꯥꯉꯥꯡꯒꯦ ꯅꯪ ꯁꯨꯕ ꯂꯩꯍꯧꯔꯁꯤꯔꯅꯦ ꯑꯩꯕꯣ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯊꯣꯏꯆꯥ ꯍꯥꯏꯗꯦꯗ ꯃꯕꯥꯅꯤ ꯊꯦꯝꯕꯨꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯦꯝꯕꯨ ꯃꯃꯥꯒ ꯃꯄꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯦꯝꯕꯨ ꯃꯇꯥꯒ ꯊꯣꯏꯆꯥꯒ ꯂꯥꯛꯄꯗ ꯎꯏ ꯊꯦꯝꯕꯨꯅ ꯊꯣꯏꯆꯥꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯀꯧꯁꯤꯜꯂꯝꯃꯤ ꯊꯣꯏꯆꯥꯒꯤ ꯋꯥꯈꯜꯗ ꯊꯦꯝꯕꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯈꯟꯖꯩ ꯊꯦꯝꯕꯨꯅ ꯌꯥꯝꯅ ꯆꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯆꯥꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯣꯏꯆꯥꯒ ꯃꯇꯥꯒ ꯊꯣꯛꯂꯛꯂꯦ ꯊꯦꯝꯕꯨꯅ ꯊꯤꯟꯗꯣꯔꯛꯏ ꯗꯥ ꯊꯦꯝꯕꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯦꯀꯣ ꯃꯇꯥꯅ ꯑꯃꯨꯛ ꯊꯣꯏꯆꯥꯒꯤ ꯋꯥꯗꯨꯗ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯗꯥ ꯊꯦꯝꯕꯨ ꯀꯥꯏꯅ ꯀꯧꯔꯛꯏꯅ ꯍꯥꯟꯅꯗꯤ ꯊꯦꯝꯕꯨꯅ ꯀꯧꯗꯥꯏꯅꯦ ꯅꯨꯡꯉꯥꯏꯇꯦꯗ ꯊꯣꯏꯆꯥ ꯁꯨꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯂꯥꯛꯑꯣꯗꯅ ꯗꯥ ꯊꯦꯝꯕꯨ ꯑꯩꯈꯣꯏꯗ ꯆꯥ ꯑꯝꯇ ꯆꯥꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯗꯥ ꯊꯦꯝꯕꯨꯗ ꯍꯪ ꯂꯩꯔꯕꯅꯤ ꯍꯪꯂꯝꯅꯤ ꯃꯆꯤꯟꯗꯤ ꯐꯖꯅ ꯊꯤꯕꯖꯥꯠꯅꯤ ꯄꯨꯔꯛꯑꯝꯗꯁꯨ ꯐꯗꯧꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯒꯦ ꯃꯇꯥ ꯅꯪꯅ ꯇꯨꯃꯤꯟꯅ ꯃꯨꯔ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯁꯣꯟꯗꯦꯗ ꯋꯥꯗ꯭ꯔꯗꯤ ꯅꯪꯅ ꯉꯁꯥꯏ ꯗꯃꯥꯗꯝ ꯆꯥꯁꯤꯜꯂꯛꯂꯒ ꯆꯤꯟꯊꯤꯕꯤꯁꯤꯗꯤ ꯆꯥꯕꯅ ꯃꯥꯅ ꯂꯣꯏ ꯆꯥꯈ꯭ꯔꯒ ꯅꯣꯛꯁꯤꯟꯅꯗꯅ ꯏꯀꯥꯏꯅ ꯈꯪꯗ꯭ꯔꯤꯕ ꯆꯤꯟꯅ ꯊꯤꯔꯤꯕ ꯀꯩꯗꯧꯔꯒꯦ ꯃꯇꯥ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯊꯦꯝꯕꯨꯁꯦ ꯂꯩꯍꯧꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯐꯅ ꯁꯥꯡꯂꯦ ꯃꯥꯅ ꯊꯤꯜꯂꯛꯏꯁꯦ ꯑꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯍꯣꯏ ꯑꯗꯨꯗꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯅꯕꯥꯅꯤ ꯍꯥꯏꯃꯤꯟꯅꯈ꯭ꯔꯣꯀꯣ ꯊꯣꯏꯆꯥꯅ ꯗꯥ ꯊꯦꯝꯕꯨ ꯑꯩꯈꯣꯏ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯨꯕ ꯃꯇꯥꯕꯨꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯅꯨ ꯃꯥꯗꯤꯅꯦ ꯃꯊꯟꯇ ꯆꯠꯄꯁꯦ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯃꯇꯥꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯕꯅꯤꯗ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯂꯩꯍꯧꯔꯒꯦ ꯁꯥꯎꯅꯨꯀꯣ ꯃꯇꯥ ꯍꯣꯏ ꯗꯥ ꯊꯦꯝꯕꯨ ꯂꯩꯍꯧꯔꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯝ ꯃꯁꯦ ꯇꯞꯇꯥꯏ ꯐꯣꯏꯗꯠꯂꯒꯅꯦ ꯊꯅꯝꯗꯣꯏꯅꯤ ꯌꯦꯡꯉꯨ ꯃꯥ ꯂꯥꯛꯇꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯗ꯭ꯔꯦꯕ ꯉꯁꯤꯅꯦ ꯁꯣꯏꯔꯦ ꯃꯁꯤ ꯃꯇꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯃꯇꯥ ꯊꯦꯝꯕꯨꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤꯕ ꯃꯥꯜꯂꯤꯉꯣ ꯍꯟꯗꯛꯇꯤ ꯃꯥꯅ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯅꯨꯡꯁꯤꯅꯅꯦ ꯍꯥꯏꯔꯁꯤꯅꯅꯦ ꯈꯜꯂꯛꯏꯕꯅꯤ
Nushiramni Manglando yam parunda thoisa Thembun laiba yamna wari matamdana minai na thina tobiramnaga hawjikte nungaira matamsidana amuk pamla iba amuk pamla iba kaidrine nangise kaidorage do nangna do yam saburi dubu nang pamro thembu do mataga thoichaga khanna na adum lai khut yauna deda khai asun matam khara hawkre hawjikti mataga thoichaga do kauna khije thoichadi thembu pamba nusiba nongmagi asum hengalaklami thembuna khanglabasu khangsinadana tumina laikibana thoicha tupam chafam khanglamde matadi thembuga hanagumna pulli tinari thoicha su thembugi yumda kai khangdana adum lai ahaw ba haira puduna hawjikti thembugi yumsu saba loisilaklami yamna su phajai piktakna yamna rasi leiba haibadu oiremi akoi badalen makhasu na horiba adanasu hena phajahalami thembubu kul adugi macha thasage haiba kaya amasu laklami adubu thembuna amata yaram khide thoichage wakhaltadi hawjiksu thembuna mabu nungsiri aduna nupi amata thembuna yadabani haina khalami nongma ahing amada thoicha thembuge wakhalda mondang sanarami as thembuse aise phasana nusi basani mana ibu ngai leibagi ataba nupi kanamtabu yadan leidibani ko aise thembui wakhalda pura ngaureda hayengdi mana ingonda nusi haidringedani aina hanai thaibirage nongsisu thuna ngaradi phadawni ahingse loibidane yang wari bagi thamoisi somdana thembu mathayana sarami thoichagi nongmagi ikai khangdaba oidaba wana thembubu themba tausinnabe lakwa matawsina thembuna magi sanagi nupido kauduna wari pumbarirami aduga watanarami asumna nongala kibasu khanghaude thoichana thembuda wari amata sanasi unasi haina phajaraba lamhang amada kaurami thembu thoichana hairakpado phamatuda phajaraba lamhang adu laklami thoicha phajaraba phiro ningthina keraduna ngaina leirami da thembo nang la abo aidi kuire ngai ba lao phamsi lao sida kuireda wam thage dawni idi ka he ibo haida ngamda chala khangde koi wana thoicha ai sum phamasida mi unaga dabani ado nang haide do kari wano kana ga don doiba mata gara madu ni pido yam haina de di natida mata di kai kunna doino mata di ai yam na dinaba marup suni ichani pisani oh aina khaleba ado da thembo ai ngasi nangona haiderba wase nang aina phangtok pangamdana lerakliba thamoge ramawa kayadani ikai na haiderba wase da thembo nang yabiyu ko aina sakhangi nangna sotna yarakani haiba adubu phangtok mama yaudagadi na khandagade aigise hairak tawrini kai wana thoicha haiba thuna ai thengleba da thembo ai nangse thamoi singna nusi nangna soibu yam nusi haiba ai khangida ai da thembuga lohongba pami nang yaraba natra nangna phangdokpa ngamdabada ngasi aina phangdoklabani da thembu tanja adada thembugi sanagi nupido phajaraba sagolama dongduna thembugi manak tamna thojilai aduga da thembo kanano mana nacha nupiro kanano haiba khupajaside da thembo kanano nupisibo lairimbi kaido khupajamne sibo lairimbi kaido mang phajaram gada khogi chanida nang lak ngaminerambani ado chalasira khogi chanupi na haiba kaiming kauge maba thoicha kaubani ado thoicha aikhoi mu chalu khiye ko aidine da thembu se nupi to kali no ubase ayam sawe ai thawai oibanina ado saunu ko noida thembu ga koiru khige nangi ato myam se lebira ke ko as ikai da thembu se asu phasaba nupi yamaga nushinaramguni haibdi thasarudabani madi ai nushi boiramtre as ko phasaside loire ikai bana su loire thoicha yum halo ko nanna magane koiru khige
ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯃꯨꯛꯇ ꯀꯣꯏꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯅꯨꯄꯤꯗꯨꯒ ꯐꯖꯔꯕ ꯁꯒꯣꯜ ꯑꯗꯨꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯆꯥ ꯂꯦꯞꯇꯨꯅ ꯃꯌꯥ ꯀꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫